mayam bohan maktada punsba yumnan taram uksari ngasi chenin asina pisas ni ki makatar pa episode IT ge 4 fuduna lasari aina episode asi patho pumatam da sui klan ki bam dijitana ando ba yorba sum yam ngapiu mayam na sinin subu jun sibiduna like comment am subscribe to bram hajari fare tudi mayam ubirum na mai unsilasi amang episode ta pavitra ki masada nungni singsin ki ba aying ba adu transfer to ki badagi pavitra eyes on ki ba adu paw mayam ying bikri masigi matung ta episode mayam na kudol tamjari lokina irai laina pavitra ki thawai ba puduna chatki ba yaro ai leina piku karisu taroi hairaga pavitra da paiduna piku ai lakle nang karisu taroi nang suning singli ba natra ai khoi ani wasaki ba do akhoi ani pune hingminana bagi masigi wasak ase pangtuk ta ba yada bane nang halak ta ba yada bane nang lang thengna ki da bane nahak ninga na ba yade lang thengna ko hari matam adu da maira sakli ba du su loina mutkre babina mai su loina mutkre hari kanika ana pithibida kwaidagi sakti leba ma harakati nungsiba haibasni asingba nungsiba asna oridaba kaya bo oithon mangami masina tana atupa sakti amatana kannabagi sijina ba yararoi mara masina pikubu kan ge harabadi asingba nungsiba asina aing bastagi kan mangamgani hari mastagi roki pavitra bu sena konseli leribu singa su makuloina samnari vidya makut amana mayam bagi lingdumna sogli aduga amana mayam makut samli asumna roki amadi leribu mayamna pavitra bu singna nungsi habasi utuna pavitra bu kannaba honari ngahaki matung pavitra gi masa asi lenglagli mahakarisu tawkitre masi uda mayam asi loina harauri somnana pavitra da aipu amuda ngapiu sorgi tawjana nangsu karisu tawtre hari pavitra mama somna bu konsen biri sudakana masibu kawi asing manungsi bagi sakti amana amabu thajana duna lei makai adu mai pakani kanana su mai tiba pipangam lo hari aduga makoi puna nuksinna konari rokina dadu di krai da sakrabagi ma akoi galak minaki bani hari somnana pisas babuji su ude makoi ani krai da sakrabagi harame somnana pisas babuji asi guam nagi mapana thorakle mafam asta asing babuji asi su lagle aduga pisas babuji asi gi maya da sangsilam matam adu pisas babuji asina babuji de attack taunaba makuna do thangala tanja adu asing babuji asina rudrax malama putroktuna pisas babuji asi gi makuta yesilam rudrax mana asi yesan mana maram oraga pisas babuji asi saina phangduna lauri aduga babuji asi inthorokle aduga makuta yesaliba mala asi su set na yesan howdabana makara takhre aduga hari Rajput family ki miyoiba oriba Ayodhya bisas ekoi na phubada angang ahan chahi khai de hari babuji na isa gi pangan kal makai aina ningan na jima kai aingonda ason ba haibado karisu leite isa ne sabu thajari makai thongna phaba haibado orakpani maramdi nakoi gumba fatraba bisas singbu para ama tambina bagi hari bisas babuji asina adubu aingonda di nang na karisu tawbang ngamloi babuji asina adubu hojik soidana khanglani haraga masidagi makoi ani se fight tawna ba sem saba hona ragli matamadu da roki hoisu mafam oste lagli aduga kaurakli tanja asi lauraga pisas babuji asisu asingba babuji onthokri babuji ani asi samana len masida makoi angak pa haibadu ore rokina makoi ani di masak samane matau karamna pisas dadu amadi asingba dadu khandu kani hainam mapa da hangi pisas babuji asina roki nang lakpa yamna fare mahang ai bu ha na batawramli bani ma pulim na thagaru ma ase pisas ni hari babuji amana nati roki mang hari base tagaru ma ase pisas ni aina nangi asingba napuni ha pu ha lo hari babuji amana muhari adumna papsin gada bathaba adu tawganu mak ase pisasni aina nangi asing manapuni hari adubu babuji amana natiroki ai ase nangi asing manapuni hari babuji amana aina koida asing base khangalage ai prupige hairaga haukraba thawduk ama roki da hairi nang ahan banangi bike da gari kana thawbadagi nakhong adu soktuna yumda hanjalakpada sudakana nangbu phuge tawbada hak ai ki car sinsilaktuna lord khibiduni hairam rokina mak hari base asumbani mahang kudima ase loina khangi aduna mahak ase asing badadu ni haraga masina pisas ni haraga amu kulai asina babuji amma asde ektek tongna batawri babuji amma na amu hari mahaki langna nakoi thuganu aduga nang suning sing libra roki nangi asokpa aduda ain special oiba molom ama tai kibado madugi matung pung khara leraga anaba fakibado hari rokina man hari basu loina sumi hari babuji amma na kaisukan ganu hauji asing maji khanglani sudakar suning sing lamgani sudakar haki metric exam gi me thokadaba subject ta exam chapa ngamlaroidaba ama gumna na kibado sudakar na mani babuji aing supa man nang na aibu fana bohona kibani mathangi ayuktai kaisu tawkide ai fakhi aina khanbada nahang ase akoi gi asingba babuji oramgani hari babuji amana nate sudakar hari matamaduda babuji amana hauchidi asingba du khanglamnani karamana pisas karamana asingba babuji amana ai pisas nate ai Ayodhya sing raspuni hauchi ai putpike mimok somna amadi ai khaktana khangbani atai kanana su khangdabani aigi sadadi samas amagi sini adu saruk mari thokpagi manungda amadi aigi sada hapi sumdra somna hain hangi somna su sumi hain hari sudakana akoi na singba babuji asi kamdau na khangtuk pangam gani makoi ani si akoi gi hauki ba kaya loina khangli
ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤ ꯑꯃꯗꯤ ꯄꯤꯁꯥꯁ ꯕꯥꯕꯨꯖꯤ ꯑꯁꯤ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯕꯤꯇ꯭ꯔꯅ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯕꯥꯕꯨꯖꯤ ꯑꯅꯤꯁꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯙꯥꯇꯨꯗꯣ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯍꯅꯨꯃꯥꯟꯖꯤꯕꯨ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯄꯤꯁꯥꯁ ꯑꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯍꯥꯏꯗꯕꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤ ꯑꯁꯤ ꯈꯪꯂꯦ ꯔꯣꯀꯤꯅ ꯃꯁꯤꯅꯤ ꯄꯤꯁꯥꯁ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯤꯁꯥꯁ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯕꯥꯕꯨꯖꯤꯅ ꯄꯤꯁꯥꯁ ꯕꯥꯕꯨꯖꯤ ꯑꯁꯤꯕꯨ ꯐꯨꯊꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯎꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯨꯛꯅꯔꯤ ꯃꯄꯥꯅ ꯔꯣꯀꯤꯗ ꯇꯦꯟꯗꯣ ꯀꯥꯞꯄꯣ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯍꯧꯖꯤꯛ ꯀꯥꯞꯄ ꯌꯥꯔꯣꯏ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯗꯥꯗꯨꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯍꯅꯨꯃꯥꯟꯖꯤꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯕꯥꯕꯨꯖꯤ ꯑꯁꯤ ꯏꯟꯊꯣꯔꯛꯂꯦ ꯄꯤꯁꯥꯁ ꯕꯥꯕꯨꯖꯤ ꯑꯁꯤ ꯎ ꯑꯁꯤꯒꯤ ꯃꯌꯥꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯎꯗꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯥ ꯑꯁꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯄꯤꯁꯥꯁ ꯕꯥꯕꯨꯖꯤ ꯑꯁꯤꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯂꯩꯔꯤꯕꯁꯤꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯎꯔꯤ ꯕꯥꯕꯨꯖꯤꯅ ꯍꯧꯖꯤꯛꯇꯤ ꯄꯤꯁꯥꯁ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔ ꯍꯣꯏꯅ ꯕꯥꯕꯨꯖꯤ ꯑꯁꯤꯕꯨ ꯆꯤꯡꯅꯗꯨꯅ ꯅꯍꯥꯛꯄꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯂꯥꯏꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯊꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯕꯥꯕꯨꯖꯤꯕꯨ ꯀꯣꯜꯂꯝꯃꯤ ꯄꯕꯤꯇ꯭ꯔꯅ ꯗꯥꯗꯨ ꯅꯪ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯅꯕ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ ꯕꯥꯕꯨꯖꯤꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯄꯕꯤꯇ꯭ꯔ ꯅꯪꯅ ꯀꯔꯤꯁꯨ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯁꯨꯗꯥꯀꯔꯅ ꯕꯥꯕꯨꯖꯤ ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯁꯣꯝꯅꯥꯅ ꯀꯞꯇꯨꯅ ꯍꯧꯖꯤꯛ ꯁꯟꯁꯤꯠꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯕꯥꯕꯨꯖꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩꯅ ꯂꯩꯔꯤꯃꯈꯩ ꯅꯈꯣꯏꯗ ꯀꯔꯤꯝꯇ ꯑꯋꯥꯕ ꯇꯥꯍꯜꯂꯔꯣꯏ ꯑꯩꯈꯣꯏꯗꯒꯤ ꯁꯟꯁꯤꯠ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯇꯩꯗꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯒꯅꯤ ꯐꯦꯃꯤꯂꯤ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤ ꯔꯥꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯂꯤꯟꯁꯤꯡꯅ ꯁꯪꯂꯤ ꯔꯥꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯤꯟꯁꯤꯡꯗ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯊꯕꯛ ꯑꯁꯤ ꯐꯖꯅ ꯇꯧꯔꯝꯕꯒꯤ ꯑꯩꯅ ꯊꯥꯒꯠꯂꯤ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯅꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯄꯨꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯤꯟꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯤ ꯔꯥꯅꯤꯅ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯌꯥꯎꯔꯤꯕ ꯆꯩ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯈꯣꯏꯅ ꯆꯤꯡꯂꯤ ꯑꯗꯨꯒ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯩ ꯆꯥꯍꯜꯂꯤ ꯑꯗꯨꯒ ꯃꯩꯒꯤ ꯀꯣꯝ ꯑꯃ ꯊꯣꯔꯛꯂꯤ ꯔꯥꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒ ꯄꯨꯟꯅ ꯃꯩꯒꯤ ꯀꯣꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯗꯥꯀꯔ ꯍꯣꯏ ꯃꯌꯥꯝ ꯂꯩꯕ ꯑꯁꯤ ꯎꯠꯂꯛꯂꯤ ꯁꯥꯔꯤꯀꯥꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯟꯅꯒꯨꯝꯅ ꯁꯟꯆꯤꯠꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯅꯈꯣꯏꯗꯒꯤ ꯀꯔꯤ ꯃꯥꯡꯖꯈꯤꯕ ꯀꯔꯤ ꯊꯣꯛꯈꯤꯕ ꯁꯨꯗꯥꯀꯔꯅ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯅꯤ ꯀꯣꯟꯅꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯗꯨꯅ ꯂꯩꯔꯤ ꯃꯈꯩ ꯀꯅꯥꯅꯁꯨ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯁꯣꯝꯅꯥꯅ ꯃꯥꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯩꯅꯁꯨ ꯄꯤꯁꯥꯁꯅꯤ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯩ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯨꯔꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯂꯣꯏꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯤ ꯔꯣꯀꯤꯅ ꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯑꯁꯣꯛꯄ ꯑꯃ ꯂꯩꯕꯁꯤ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯖꯨꯝꯕꯤ ꯑꯣꯏꯔꯛꯅꯕ ꯇꯧꯔꯛꯂꯤꯕꯅꯣ ꯈꯜꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯕꯤꯇ꯭ꯔꯅꯁꯨ ꯔꯣꯀꯤꯗ ꯌꯦꯡꯂꯛꯂꯤ ꯔꯣꯀꯤꯅ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄꯕꯤꯇ꯭ꯔꯗ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯃꯁꯥ ꯑꯁꯦ ꯄꯥꯈꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯤ ꯄꯕꯤꯇ꯭ꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ ꯃꯌꯥꯝ ꯔꯣꯀꯤꯅ ꯑꯃꯨꯛ ꯖꯨꯝꯕꯤ ꯑꯣꯏꯔꯛꯅꯕ ꯇꯧꯔꯤꯕꯁꯤ ꯃꯔꯝ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯔꯣꯀꯤꯗ ꯖꯨꯝꯕꯤ ꯑꯣꯟꯕ ꯐꯅꯕꯒꯤ ꯂꯕꯥꯒꯤ ꯗ꯭ꯔꯣꯞ 10 ꯄꯤꯊꯛꯀꯗꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯛꯈꯤꯕꯗꯤ 9 ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯗ꯭ꯔꯣꯞ 10 ꯃꯄꯨꯡ ꯐꯥꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯃꯨꯛ ꯖꯨꯝꯕꯤ ꯑꯣꯜꯂꯛꯅꯕ ꯇꯧꯔꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯄꯤꯁꯥꯁ ꯂꯣꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯒꯨꯍꯥ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯔꯥꯅꯤꯅ ꯍꯥꯏꯔꯤ ꯄꯤꯁꯥꯁꯀꯤ ꯂꯥꯏꯅ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯇꯥꯛꯄꯤꯈꯤꯕ ꯑꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯌꯦꯛꯅꯕꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯑꯦꯄꯤꯁꯣꯗ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯇꯥꯟꯅꯗꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ